Meeteilol Waaheithangnau haibadi Meeteilol Waaheithangnau manaugi matangda aikhoipuna khangminnasi. Ahanbada IRAMDAM SANAALEIBAAK KANGLEIPAK Manipur asigi manu amasung mapanda laikhraba Meeteilol Meetei mek punung sijaba khudimmak ngangkham Pramasorna ikai khumnab uchari. Channel asigi maming Manipur Languages Features haina kaujai ngasi nainagadaba asi Meeteilol Waaheithangnau haibadi Meeteilol Waaheithangnau manau asigi matangda nainajagadabani. Nenajagadaba sigi page number na page number 55. Page number 55. Adudi ay hauji matang hajirake. Meeteilol Waaheithangnau Meeteilol to English Dictionary 200 ka 11 suba wahida Kwaakaithel nganbi thong Kwaakaithel nganbi thong minta noun SANAALEIBAAK KANGLEIPAK Manipurda leiba thongni thong asigi akoiba khul asi SANAALEIBAAK KANGLEIPAKKI LEISAAHOUMEE YELHOUMEE oiba MEETEISHING KHUNDABA khulni khul asibu khunthoklibi phambal tairibi lairembi adugi mamingna Laining Thau Wangbrengi Leima Ireima Koi. This is the northeastern side of India. This is Manipur. This is the enlarged form of Manipur. Makataba amuk hajirake. Part 1 ni sina part 2 ni. 200 ka 12 suba wahida wahai chani ka trani thoi subada Kwatha mingta noun SANAALEIBAAK KANGLEIPAKTA leiba khul amagi mamingni SANAALEIBAAK KANGLEIPAKKI LEISAAHOUMEE YELHOUMEE OIRIBA MEETEISHING KHUNDABA khul amani khul asibu khunthoklibi phambal tairebi lairembigi mamingna nongpo ningthaugi leimatombi sandri chaningkhombi koi khul asigi ikau khatpadi u makhongdagini isingdagi nate makhataba amu Waaheithangnau gi matangda amu mathang hajirake. Ningsingjaningba part 3 da SANAALEIBAAK KANGLEIPAK asida khunthoklibi lairembising asi khul amada lairembi amadagi henba khul kayasu lei matang asida hairibasi IRAMDAM SANAALEIBAAK KANGLEIPAKTA leiba YELHOUMEE oiriba LEISAAHOUMEE YELHOUMEE oiriba MEETEISHING khundariba khulsing asi da khunthoklibi lairembising ase amadagi hena lairembi kaya nasu khunthokpi haina phongdokchabani makhatabo hajirake. Kwatha khul asibu khunthoklibi phambal tairibigi mamingdi leimaren panthoibini haibadi Kwatha haiba LEISAAHOUMEE YELHOUMEE Meetei na khundariba Meetei khul asi leimaren panthoibinasu laikonba khulni matang asida panjanimdi Meetei mayektagi English mayekta ithokpa matamda karamba mayeksing sisinai mayeksi chana mayeksing sinai haibado hana mamangda panjabagum mate khajitang amuk panjarake. Sida part 4 da Meetei mayek yakchan lor Meetei mayek spelling asing number 1 da asing number 1 sida lere minta haibadi noun haibani sida inap sisinabagi matang sida hajirake. Rajington da asing number 1 da Rajington da inap haina pa sina English da ibani masina manari habsi kaino da English meki I ga mane sina khonthokni I aduga asing number 2 da sida mo hajirake
Asset number 2 gidi sidaju leire sidaju adum leire haibadi tongan tongan ba mafamda loina si nei inapta lum takpa sigi matangda hajarake asset number 2 da falling ton da inap sidida lum tape inap lum masig manari ji karino haibada english ki e ga manana sijinai secondary symbol di mitei londa hairaga zaitap oina khonai secondary symbol asi masangda asing number 3 da asing number 3 lere sana leba hai matamda sideida sam sijinai ana sam hariba mek si pa matamda sam mapung mayek ni english da s ka manana sijinai aduga asing number 4 da asing numbers 4 sele LEISAAHOUMEE haiba haibadi original native indigenous people haiba ana mamang da su sijina jakhre haijakhre aduna sam mari haina pagani sina dot haina paro english na dot haijabani aduga mitei mayekta pabdi mitei gi khonthokta di mitei londa di sam mari haina pai mase lumoina sijina de masina mahut silibasi karino haibada s mahut sili sidida mari yaudragana haibdi dot yaudragana s ka manai sidida mari yaurgana samgi mathakta s ka manana sijinai makha tarpu oina asterisk number 5 sigi matangda mo hajarake asterisk number 5 sidida leire ko e haib sidida e ji sijinai adana ko e haibda e ji kaino sina khontok ni english ki e duni khontok tuni ado ai ga manare masi karino rising tone da ayang budu oina sijinai mitei me ki e asi mapung me asi and e sidida masakta marik tap targadi masi karamna pagadi haibda e mari aina pai masi kaino ft habdi falling tone haibani masangda e mari si kariga managada ge haibda english me ki I da mathakta hyphen ama singani mitei londa hairaga mathak afaila e haina sumaina sijinai e da mathakta baram hapaga I ore sina pabi khondoktuni I mathak la e sumaina pagani ana I mathakta upper hyphen singbaji mitelonda pabda I mathak lai and sumaina pagani ana khona sida ningjengadabadi e jida mathakta mari yaudragadi mase ayang bada si nei pabi khondokti e na pai rising toni e jida mathakta mari hap targadi mase I upper hyphen or I mathak lai na sumaina pagani sina falling tone do oina sijinaba masigi sinabam singase kona mathang sum nainajarake haujiki oina di nainabada hena sangman khrani makha tabda note yengsin beda sidaida sam mariksi karama matamda ayama matamda sinagadage haibase masi matangda hajarake tentakna note yengsin beda summary is used for ahanbada proper noun adi akaknaba mingtakta akaknaba mamingda ani subada transcripts from English and other languages to Meeteimee haibadi English mayektagi amasung atupa language gi mayektagi Meetei mayekta transform to matamda mayek singase sijinnarai haibadi sammarik se sijinnarai or vice versa haidi onto onjin torko matamda haibadi Meetei mayektagi amu English natraga atopa mayek singaduda hanigi mayek singaduda onthorako matamda maximum accuracy oinaba haidi yarima kai chapchana hanagi mayek singaduda English tabu oire atopa mayek tabu oire ithokpada chapchana phangba ngamnabagi damakta ayama matamda aikhoina sam marik sing ase sijinagani matang asida panjaningbadi Meeteilol Waaheithangnau iba matamda IRAMDAM SANAALEIBAAK KANGLEIPAAK asidi leiriba KHUL sing asigi MAMING sing asisu matang gi matungina hapjarakani maramdi karigino haiba matamda IRAMDAM SANAALEIBAAK KANGLEIPAAK asida kundariba MEETEISHING asi atupa lamdagi lakpa mi singna landaraktuna harpirakpa mikap mirakho nanganba dharmagi
मितई धर्मगी लाइक कया मई थाबिरक्पा पुया कया मई थारक्पा महान ताहनरक्पा होनरक्पा अमदी मिरमदगी लाक्पा मिसिंगना इरमदम सनालैबाक कंगलैपाक्ता वायनबा यावसलक्पा मखोय मयामसिंग असिना मितैबु मुथतनबा होनरक्पा असि कन्नबगिदमक्ता चाही सिदगी चाही लिसिंग मरी मंगागी ममांगदगी खुंदादुना लेरमलबा लाइरेंबा सिंगना मितैगी लाइरेंबी सिंगना खुंदोक पिरंबा खुल सिंग असे ममिंग मथंग मथंग हापसरपनी अनौबा मिरमदगी लाक्पा मिसिंगना अनौबा खुल मया अमा थोलक्लिबसे मसी थोनबा यारोय थोनमम थोक्ते हाइबसिंग अदो फोंदोकनबगिदमक्ता मितेलोनगी वाहिथांगनाउ इबा मतमदा मितैगी चाही लिसिंग मरी मंगागी ममांगदगी हौना हाइबदि लाइ हक्तक्तगी ना लेरक्लबा खुलसिंग असे मथंग मथंग हापसरपनी अवाद अपा यावरगसु मियामना हाइबिरउ असोब यावरगसु चुमथोकपिरउ अखोइगी इरमदम सिंग असे मुत्तनबगिदमक्ता मितै अमदि लेलौमी असेंगबा सनालैबाक कंगलैपाक्से लेरिबसिंगसे कन्नबगिदमक्ता तंगाइफदना हापसरपनी अवादपा कया यावरबसु हापिरउ असोब कया लेरिबसु सेमदोकपिरउ मथंगी अपलोड तौब मतमदा सेमदोकचगे ngasiगidi मितेलोनगी वाहिथांगनाउ संदोकचबा मतंग ngasiदा लोइजरे येंबिर पुनेमपु ngangkham प्रेमेश्वर नै काय खुमनबा उचरी चैनल सिगो आनबा येंबु ओरगदी लाइक तौबियु सब्सक्राइब तौबिरमु अमदी हाइबिनिंगबा कमेंट कया पिबिरउ मतंग ngasiदा ngasiगी ओइनदी लोइसिनजरे पुनमपु इकाय खुमनबा उचरी।